ꯖꯦꯟꯁꯦ ꯑꯃꯨꯛꯅ ꯂꯥꯕ꯭ꯔꯥꯗꯤ ꯈꯪꯗ꯭ꯔꯦ ꯖꯦꯟꯁꯤꯒꯤ ꯖꯦꯠꯀꯤ ꯈꯣꯡꯁꯨ ꯌꯥꯎꯔꯦ ꯑꯣꯏꯒꯤ ꯈꯣꯡꯁꯨ ꯌꯥꯎꯔꯦ ꯃꯁꯥꯉꯩꯗꯤ ꯁꯤꯒ ꯁꯨꯝ ꯀꯨꯞꯁꯣꯏ ꯁꯣꯏꯔ ꯍꯥꯞꯈ꯭ꯔ ꯃꯥꯟꯅꯦ ꯍꯥꯏ ꯃꯌꯥꯝ ꯑꯁꯤ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯈ꯭ꯋꯥꯏ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯉꯁꯤꯗꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯖꯔꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯃꯨꯛꯕꯥꯡ ꯑꯁꯤ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯕꯗꯤ ꯃꯨꯛꯕꯥꯡ ꯑꯁꯤ ꯑꯩ ꯀꯌꯥ ꯍꯩꯅꯖꯗꯦ ꯍꯥꯏꯗꯤ ꯃꯤꯃꯥꯡꯗ ꯊꯣꯛꯑꯒ ꯃꯨꯛꯕꯥꯡ ꯇꯧꯕ ꯍꯥꯏꯁꯦ ꯈꯔꯗꯤ ꯑꯁꯨꯝ ꯑꯩꯗꯤ ꯍꯩꯅꯗꯕ ꯅꯠꯇ꯭ꯔꯒ ꯏꯀꯥꯏꯖꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩꯅ ꯃꯨꯛꯕꯥꯡ ꯑꯁꯦ ꯇꯧꯖꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡ ꯑꯁꯤꯗꯤ ꯆꯤꯛꯀꯟ ꯑꯣꯏꯅ ꯇꯧꯖꯔꯦ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯁꯨꯇꯤ ꯅꯨꯃꯤꯠꯅꯤꯅ ꯉꯁꯤ ꯑꯁꯨꯝ ꯃꯇꯝ ꯂꯦꯟꯕ ꯑꯣꯏꯅ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯃꯨꯛꯕꯥꯡꯁꯦ ꯇꯧꯖꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯑꯗꯣ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯇ ꯃꯌꯥꯝ ꯑꯩꯅ ꯑꯍꯥꯟꯕꯗ ꯔꯤꯀ꯭ꯋꯦꯁ ꯑꯣꯏꯅ ꯍꯥꯏꯖꯕ ꯍꯥꯏꯕꯗꯤ ꯃꯨꯛꯕꯥꯡ ꯑꯁꯦ ꯇꯧꯕꯗ ꯃꯌꯥꯝ ꯐꯖꯩ ꯐꯖꯗꯦ ꯍꯥꯏꯕꯗꯣ ꯑꯁꯨꯝ ꯀꯣꯃꯦꯟꯇ ꯐꯖꯅ ꯍꯥꯏꯕꯤꯔꯛꯎ ꯑꯍꯥꯟꯕ ꯆꯥꯛꯈꯨꯝꯁꯦ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯏꯟꯖꯔꯤꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯣ ꯃꯌꯥꯝ ꯍꯧꯖꯔꯒꯦ ꯑꯗꯨꯗꯤ ꯑꯗꯨꯒ ꯑꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯀꯣꯕꯤ ꯃꯅꯥ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯅ ꯉꯁꯤꯗꯤ ꯃꯨꯛꯕꯥꯡꯁꯦ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯃꯨꯛꯕꯥꯡꯁꯦ ꯇꯧꯖꯕꯅꯤ ꯑꯁꯤꯅ ꯃꯨꯂꯥꯅꯤ ꯃꯨꯂꯥ ꯑꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯤꯡꯅ ꯆꯥꯕꯁꯤꯁꯨ ꯍꯥꯎꯏ ꯑꯗꯣ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯩꯅ ꯃꯨꯛꯕꯥꯡ ꯇꯧꯖꯔꯤꯕꯁꯤꯗ ꯍꯥꯏꯕꯗꯤꯀꯣ ꯆꯥꯛ ꯆꯥꯕꯗ ꯈꯨꯠꯇ ꯆꯥꯛ ꯌꯥꯝꯅ ꯅꯞꯄꯤ ꯍꯥꯏꯅꯁꯨ ꯀꯣꯃꯦꯟꯗ ꯌꯥꯝꯅ ꯊꯤꯅ ꯏꯕꯤꯔꯛꯀꯅꯨ ꯑꯗꯣ ꯑꯁꯨꯝ ꯆꯥꯛ ꯆꯥꯕ ꯍꯥꯏꯁꯤꯗꯤꯀꯣ ꯈꯨꯠꯁꯥꯗ ꯈꯔ ꯑꯁꯨꯝ ꯅꯞꯄꯒ ꯆꯥꯒ꯭ꯔꯦ ꯀꯩꯅꯣꯅꯤꯅ ꯃꯥꯏ ꯆꯥꯛ ꯆꯥꯕꯁꯤ ꯌꯥꯝꯅ ꯎꯕꯗ ꯍꯪꯒꯣꯏ ꯃꯈꯨꯠꯇ ꯆꯥꯛ ꯌꯥꯝꯅ ꯅꯞꯄꯤ ꯈꯣꯠꯂꯤꯅ ꯍꯥꯏ ꯑꯗꯣ ꯑꯁꯨꯝ ꯃꯤꯒꯤ ꯀꯣꯃꯦꯟꯗꯁꯨ ꯕꯦꯠ ꯀꯣꯃꯦꯟ ꯃꯤꯅ ꯄꯥꯊꯣꯛꯄꯗꯁꯨ ꯑꯁꯨꯝ ꯑꯩꯅ ꯇꯥꯖꯩ ꯍꯥꯏꯕꯗꯤ ꯆꯥꯛ ꯆꯥꯏꯗꯣ ꯅꯈꯨꯠꯇ ꯆꯥꯛ ꯉꯥꯛꯇ ꯇꯣꯠꯂꯦꯅ ꯍꯥꯏ ꯑꯗꯣ ꯆꯥꯛ ꯆꯥꯕ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝ ꯈꯨꯠꯇ ꯁꯨꯝ ꯆꯥꯛ ꯈꯔ ꯁꯨꯝ ꯇꯣꯠꯂꯤ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯒꯗꯕ ꯍꯥꯏꯕꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯕꯗꯤꯀꯣ ꯍꯥꯏꯗꯤ ꯕꯦꯠ ꯀꯣꯃꯦꯟꯁꯤꯗꯗꯤ ꯇꯧꯕꯤꯔꯛꯀꯅꯨ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯨꯛꯕꯥꯡꯁꯦ ꯍꯥꯏꯗꯤꯀꯣ ꯌꯥꯝ ꯀꯟꯅ ꯌꯨꯇ꯭ꯌꯨꯕꯇ ꯃꯨꯛꯕꯥꯡ ꯇꯧꯕꯁꯦ ꯌꯥꯝꯅ ꯆꯠꯅꯔꯤ ꯑꯗꯨꯅ ꯑꯩꯁꯨ ꯑꯁꯨꯝ ꯃꯨꯛꯕꯥꯡꯁꯦ ꯍꯥꯏꯗꯤ ꯃꯨꯛꯕꯥꯡ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯦ ꯑꯁꯨꯝ ꯐꯥꯎꯏ ꯑꯗꯣ ꯏꯇꯣꯝꯇ ꯑꯁꯨꯝ ꯈꯜꯂꯤ ꯃꯨꯛꯕꯥꯡꯁꯦ ꯑꯩꯁꯨ ꯑꯝꯇꯪ ꯇꯧꯁꯤꯔꯥ ꯍꯥꯏꯅ ꯑꯗꯣ ꯉꯁꯤꯗꯤ ꯃꯨꯛꯕꯥꯡꯁꯦ ꯑꯩꯅ ꯑꯩ ꯉꯁꯤ ꯑꯝꯇꯪ ꯃꯨꯛꯕꯥꯡꯁꯦ ꯇꯧꯖꯒꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯇꯧꯖꯔꯛꯄꯅꯤ
ꯏꯟꯖꯥꯡꯁꯦ ꯑꯗꯨ ꯉꯁꯤꯗꯤꯀꯣ ꯃꯍꯤꯁꯦ ꯈꯔ ꯋꯥꯠꯈ꯭ꯔꯦ ꯑꯗꯣ ꯍꯥꯎꯕꯗꯤ ꯑꯁꯨꯝ ꯍꯥꯎꯔꯅꯤ ꯍꯥꯏꯗꯤ ꯀꯅꯥꯒꯨꯝꯕ ꯑꯁꯨꯃꯥꯏꯅ ꯆꯥꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯇ ꯑꯞꯂꯣꯗ ꯇꯧꯖꯕꯁꯦ ꯑꯁꯨꯝ ꯄꯥꯟꯊꯣꯟꯒꯤ ꯍꯥꯏꯕꯗꯤ ꯑꯁ꯭ꯋꯥꯏꯒꯤ ꯃꯤꯅ ꯌꯦꯡꯕꯗ ꯁꯨꯝ ꯑꯩꯉꯣꯟꯗ ꯍꯥꯏ ꯀꯩꯅꯣ ꯍꯧꯖꯤꯛꯇꯤ ꯆꯥꯕ ꯈꯣꯠꯄꯁꯦ ꯁꯨꯝ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯡꯒꯠꯂꯛꯑꯦꯅ ꯍꯥꯏ ꯑꯗꯣ ꯑꯩꯅ ꯍꯥꯏ ꯍꯣꯏ ꯃꯇꯝ ꯃꯇꯝꯒꯤ ꯆꯠꯅꯕꯤꯅꯤ ꯑꯩꯈꯣꯏꯅꯗꯤ ꯃꯨꯛꯕꯥꯡ ꯍꯥꯏꯅ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯝ ꯌꯨꯇ꯭ꯌꯨꯕꯇ ꯌꯥꯝꯅ ꯀꯟꯅ ꯆꯠꯂꯤꯕ ꯀꯩꯅꯣꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯒꯤ ꯑꯣꯏꯅ ꯆꯠꯂꯤꯕ ꯍꯥꯏꯗꯤ ꯃꯨꯛꯕꯥꯡ ꯇꯧꯕ ꯍꯥꯏꯁꯦ ꯌꯥꯝ ꯀꯟꯅ ꯆꯠꯅꯔꯤꯁꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯃꯅ ꯍꯥꯏꯕꯗꯣ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯃꯨꯛꯕꯥꯡꯁꯦ ꯑꯩ ꯑꯣꯏꯅ ꯇꯧꯔꯣ ꯍꯥꯏ ꯍꯥꯏꯗꯤ ꯃꯇꯣꯝꯇ ꯃꯨꯛꯕꯥꯡ ꯇꯧꯕꯁꯦ ꯑꯁꯨꯝ ꯏꯀꯥꯏꯁꯜꯂꯛꯑꯦꯅ ꯍꯥꯏ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯍꯥꯏꯗꯤꯀꯣ ꯃꯨꯛꯕꯥꯡ ꯇꯧꯕꯁꯤ ꯀꯩꯁꯨ ꯅꯠꯇꯦ ꯑꯗꯣ ꯕꯦꯠ ꯀꯣꯃꯦꯟ ꯂꯥꯛꯄꯁꯤ ꯑꯁꯤ ꯇꯜꯂꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯨꯛꯕꯥꯡꯁꯦ ꯇꯧꯖꯔꯣꯏ ꯍꯥꯏꯅ ꯂꯩꯖꯕꯅꯤ ꯑꯗꯣ ꯉꯁꯤ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯃꯨꯛꯕꯥꯡꯁꯦ ꯑꯝꯇꯪꯗꯤ ꯑꯩꯁꯨ ꯇꯧꯔꯒꯦꯔꯥ ꯍꯥꯏꯅ ꯇꯧꯔꯛꯄꯅꯤ ꯃꯌꯥꯝ ꯏꯟꯖꯥꯡꯁꯦ ꯈꯔ ꯍꯥꯎꯕꯗꯨꯅ ꯇꯧꯔꯤꯔꯥ ꯀꯩꯅꯣ ꯆꯥꯛꯁꯦ ꯑꯣꯛꯇꯅ ꯑꯁꯨꯝ ꯈꯔꯒ ꯂꯧꯊꯣꯛꯆꯔꯨꯔꯦ ꯑꯗꯣ ꯆꯥꯛ ꯆꯥꯕ ꯍꯥꯏꯁꯤꯗꯤꯀꯣ ꯁꯨꯝ ꯈꯨꯠꯇ ꯆꯥꯛ ꯈꯔ ꯅꯞꯄꯤ ꯈꯣꯠꯂꯤ ꯌꯦꯡꯕꯗꯁꯨ ꯈꯔꯗꯤ ꯐꯖꯗꯦ ꯑꯗꯣ ꯏꯇꯣꯝꯇ ꯅꯠꯇꯦ ꯃꯁꯦ ꯍꯥꯏꯗꯤ ꯆꯥꯛ ꯆꯥꯔꯤꯕ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯑꯁꯨꯝ ꯈꯨꯠꯇ ꯆꯥꯛ ꯈꯔ ꯈꯔ ꯅꯞꯄ ꯍꯥꯏꯕꯁꯤꯗꯤ ꯑꯁꯨꯝ ꯅꯞꯄꯤ ꯑꯁꯤꯗ ꯑꯁꯨꯝ ꯐꯠꯇꯅ ꯍꯥꯏꯗꯤ ꯎꯕꯗ ꯐꯖꯗꯦ ꯍꯥꯏꯕꯁꯨ ꯍꯥꯏꯕ ꯌꯥꯗꯔꯦ ꯃꯔꯝꯗꯤ ꯍꯥꯏꯗꯤ ꯆꯥꯛ ꯆꯥꯔꯕꯅꯤꯅ ꯆꯥꯛ ꯍꯥꯏꯁꯤꯗꯤ ꯈꯔ ꯁꯨꯝ ꯇꯣꯠꯄꯗ ꯈꯣꯠꯄꯗ ꯈꯔ ꯅꯞꯄꯤ ꯌꯦꯟ ꯊꯣꯡꯕ ꯍꯥꯏꯕꯁꯤꯗꯤ ꯑꯁꯤ ꯌꯥꯝꯁꯨ ꯑꯁꯨꯝ ꯌꯨꯝꯗ ꯆꯥꯅꯔꯦ ꯌꯦꯟꯁꯤꯗꯤ ꯉꯥꯒ ꯑꯁꯨꯝ ꯃꯥꯟꯅꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯆꯥꯔꯦ ꯍꯥꯏꯕꯁꯨ ꯌꯥꯔꯦ ꯃꯣꯔꯣꯛ ꯁꯥꯔꯕꯅꯤꯅ ꯅꯥꯇꯣꯟꯁꯤꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯣ ꯆꯥꯕꯁꯨ ꯂꯣꯏꯖꯔꯦ ꯑꯗꯣ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯔꯤ ꯍꯥꯏꯕꯗꯣ ꯍꯥꯎꯔꯝꯒꯗ ꯃꯥꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯑꯁꯨꯝ ꯀꯣꯃꯦꯟꯇ ꯏꯕꯤꯔꯛꯑꯣ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯗ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯒꯗꯕ ꯍꯥꯏꯕꯗꯤ ꯕꯦꯠ ꯀꯣꯃꯦꯟꯇꯗꯤ ꯇꯧꯕꯤꯔꯛꯀꯅꯨ ꯑꯗꯣ ꯃꯌꯥꯝꯅ ꯁꯨꯝ ꯐꯖꯕ ꯋꯥꯍꯩꯗ ꯏꯕꯤꯔꯛꯎ ꯍꯥꯏꯗꯤ ꯏꯌꯥꯝꯕ ꯅꯠꯇ꯭ꯔꯒ ꯏꯅꯥꯎꯅ
ꯆꯥꯕꯤꯔꯤꯕ ꯃꯨꯛꯕꯥꯡ ꯑꯁꯤ ꯍꯥꯎꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯅ ꯑꯁꯨꯝ ꯐꯖ ꯐꯖꯕ ꯋꯥꯍꯩꯗ ꯏꯕꯤꯔꯗꯤ ꯁꯨꯝ ꯅꯨꯡꯉꯥꯏꯖꯩ ꯐꯠꯇꯕ ꯕꯦꯠ ꯀꯣꯃꯦꯟ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯗ꯭ꯔꯦ ꯈꯔ ꯌꯥꯝꯅ ꯇꯥꯁꯟꯈ꯭ꯔꯦ ꯃꯨꯛꯕꯥꯡ ꯍꯥꯏꯗꯨꯅ ꯑꯗꯣ ꯐꯖ ꯐꯖꯕ ꯀꯣꯃꯦꯟ ꯏꯔꯛꯀꯅꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯑꯁꯥ ꯇꯧꯖꯩ ꯑꯗꯣ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡ ꯑꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ